mayam punamakpu panthaluilamgi maikaidagi ikoknona khurumjari ngasi aikhoina sanajariba saktam aduna haiba wari adugi part 1 da mayamna pibirakpa kamentsingda ngasi aikhoina ligadurba wari asiga manaba yamna yawe tasengnamak ngasi gi wari asida khangbiragani memcha masak thiba nupira masak thidaba nupira haibado ngasi gi wari asi taraga matungda lakadaba wari singi amuk comment tawbiramo ningthemna mamanabaduda mobile number piramlaga nokphet tawraga chatkiba matang ado mamanabadudi yamna harauki mahaki punsida pakhang macha ama oijarabasu nupi kaya koiraktaba nupi ga pulaktaba mingonda kaya kana wanga mangamlaktabana mahak number ado pirakpada yamna nungai jakhibani mahaki maming boboy kawi numitugi matung matam khara lairaga nongma boboy na memcha ta call tawe memcha na ahanba call receive torok matang ado boboy pakhat boy ki boy call ado makak thalle mahak mihun kan chongli kaktang lairaga amukasu memcha da call tosille memcha na phone hek pai khalakpaga mahak call ado amukasu kak thalle yamna toyna nirak ahumlak torokpadagi memcha na handana message thajilakki kanano haiduna hanglakki memcha na adungna message tharakpadagi boboy do yamna ki na pakhatna message amadi pakhum peki mahana khumkiba message ado aini boboy ni haiduna thakibani message adu phangbadagi memcha na muk hairakki boboy hasi kanano masa khangde haiduna muk tharakki memcha na mathang tharakko message adu dagidi boboy message pakhum pikidre tumin adum laikre ngtang leiraga memcha na ma call tawsilakki boboy do kina pakhatna pholo do paikhatle memcha na hairakki boboy haisi kanano masak khangde boboy ko bomi aiga amata loina de haiduna memcha na phone torakki boboy su pakhat boy ki boy yare ai thammage kona muk ai message harak lagi haraga boboy do wa mata ngangdaba makai thamki memcha su dum message harakidre numit ka yani ma haukhrabasu memcha di ningthemga hanana wari sanakhiba phone tonakhiba kaya aduna mahak ningthemba masak udrabasu khangdrabasu asum ningsingi ningthemda message tharakpa call torakpadi memcha kaidun lepkhide memcha na da kai dori ge haiduna message kaya tharak labasu ningthem pakhum supi pikhide phone taruk labasu paide mangarak taruklak hanjin tawrabada phone amukate paikhalle da nang handakti mausaga manade nangbu thabak yamna chinbra kaigi phone paidribano haiduna memcha na hanglabasu ningthem do wa ngangning boy ngangning da boy matam khara lairaga phone tawrakke hojik thabak yamna kalli hairaga hekta phone tamki memcha do wakhandi yana nungai dabadi ningthemna tawriba mong matau kaya do somdasu buboyna nungti numit khudingi memcha da message thai morning gi matamdana good morning haibo hayasida message thai chak chana ba matamdana chak chara bra haiduna hekta mahang laga thai numidangi matamda tumlabra good night haiduna hekta message kaya amadi thai memcha su kanano karino loina kibati nakhiba midi nattabanina pakhum pide nungti numit khudingi boboyna adumna message adum tharakpadagi nongmadi memchana boboyda call tarulaga yamna thina ngangki jaiki numit ado phone paina boboy do nipa werabasu pakhat boy ki boy ikai boy hikna kapthorakki mahana kablakpadu tabada memcha yamna nungai khide memchana boboyda asumna hairakki nupana bu karigi kabino nupa yamna mande nangonda ai wa ma haige nangna aigi number se kanada gi lobano natraga number se kanana pirakpano na ingonda sengna hayo nangna sengbudu taktrabadi nanga aiga message thanaba wari sanaba ngamloi nang asengbudu ingonda hairo u haiduna memchana boboyda hangki boboydo maki mamanaba ningthemna
ꯇꯥꯛꯊꯣꯛꯀꯅꯣꯅ ꯍꯥꯏꯈꯤꯕꯅꯤꯅ ꯃꯍꯥꯛ ꯅꯝꯕꯔ ꯑꯁꯦ ꯔꯣꯡ ꯅꯝꯕꯔ ꯇꯥꯕꯅꯤ ꯍꯥꯏꯗꯨꯅ ꯍꯦꯛꯇꯃꯛ ꯃꯥꯏ ꯂꯩꯗꯨꯅ ꯆꯦꯜꯂꯤ꯫ ꯃꯦꯝꯆꯥꯅ ꯅꯍꯥꯛ ꯑꯩꯉꯣꯟꯗ ꯋꯥ ꯂꯣꯠꯀꯅꯣ, ꯋꯥ ꯑꯁꯦꯡꯕꯗꯨ ꯍꯥꯏꯌꯨ ꯍꯥꯏꯗꯨꯅ ꯇꯣꯏꯅ ꯉꯥꯡꯂꯛꯄꯗꯒꯤ ꯕꯣꯕꯣꯏꯗꯣ ꯈꯔꯅꯒ ꯄꯪꯕꯒ ꯋꯥ ꯂꯣꯠꯄ ꯉꯝꯈꯤꯗꯦ꯫ ꯃꯍꯥꯛꯅ ꯃꯦꯝꯆꯥꯗ ꯍꯥꯏꯈꯤ, ꯐꯔꯦ, ꯅꯝꯕꯔ ꯄꯤꯔꯛꯄ ꯃꯤꯁꯦ ꯅꯪꯉꯣꯟꯗ ꯑꯩ ꯇꯥꯛꯂꯒꯦ꯫ ꯀꯔꯤꯒꯨꯝꯕ ꯅꯪꯉꯣꯟꯗ ꯑꯩꯅ ꯇꯥꯛꯂꯕꯗꯤ ꯅꯪ ꯑꯩꯕꯨ ꯁꯥꯎꯒꯗ꯭ꯔꯥ? ꯅꯠꯇ꯭ꯔꯒ ꯅꯪ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯑꯩꯉꯣꯟꯗ ꯃꯦꯁꯦꯖ ꯊꯥꯔꯛꯀꯗ꯭ꯔꯥ ꯊꯥꯔꯛꯂꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯕꯣꯕꯣꯏꯅ ꯌꯥꯝꯅ ꯄꯥꯈꯠꯅ ꯍꯪꯈꯤ꯫ ꯃꯦꯝꯆꯥꯅ ꯍꯥꯏꯔꯛꯈꯤ, ꯅꯝꯕꯔ ꯄꯤꯔꯛꯄ ꯃꯤꯗꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯍꯥꯏꯌꯨ, ꯅꯪꯒ ꯑꯩꯒ ꯃꯦꯁꯦꯖ ꯊꯥꯅꯁꯤ, ꯃꯔꯨꯞ ꯑꯣꯏꯅꯁꯤ ꯍꯥꯏꯗꯨꯅ ꯐꯖꯅ ꯍꯥꯏꯔꯛꯄꯗꯒꯤ ꯕꯣꯕꯣꯏꯅ ꯍꯥꯏꯈꯤ, ꯅꯝꯕꯔ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯈꯨꯟꯗ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞ ꯑꯃꯅ ꯄꯤꯔꯛꯄꯅꯤ꯫ ꯃꯦꯝꯆꯥꯅ ꯑꯃꯨꯛ ꯍꯪꯂꯛꯈꯤ, ꯅꯪꯒꯤ ꯃꯔꯨꯞ ꯍꯥꯏꯕꯗꯤ ꯀꯅꯥꯅꯣ? ꯃꯃꯤꯡ ꯀꯔꯤ ꯀꯧꯏ ꯍꯥꯏꯗꯨꯅ ꯕꯣꯕꯣꯏꯅ ꯍꯥꯏꯔꯛꯈꯤ, ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯅꯤꯡꯊꯦꯝ ꯀꯧꯏ꯫ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯃꯦꯝꯆꯥ ꯒ꯭ꯌꯥꯟ ꯇꯥꯔꯦ꯫ ꯑꯣ ꯍꯥꯏꯔꯒ ꯃꯦꯝꯆꯥꯅ ꯕꯣꯕꯣꯏꯗ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯑꯦ, ꯃꯥꯅ ꯅꯪꯉꯣꯟꯗ ꯅꯝꯕꯔꯁꯦ ꯄꯤꯕ ꯃꯇꯝꯗ ꯃꯥꯅ ꯅꯪꯉꯣꯟꯗ ꯀꯔꯤ ꯍꯥꯏꯔꯛꯑꯦ? ꯕꯣꯕꯣꯏꯅ ꯍꯥꯏꯔꯛꯑꯦ, ꯃꯥꯅ ꯑꯩꯉꯣꯟꯗ ꯅꯪꯁꯦ ꯃꯥꯒ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯕ ꯃꯃꯥꯟꯅꯕꯤꯅꯤ ꯍꯥꯏ, ꯃꯁꯛ ꯃꯇꯧꯁꯨ ꯌꯥꯝꯅ ꯐꯖꯩ ꯍꯥꯏ, ꯂꯣꯏꯅꯕ ꯋꯥꯔꯤ ꯁꯥꯟꯅꯕ ꯇꯤꯟꯅꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕꯅꯤ ꯍꯥꯏ, ꯃꯥꯅ ꯑꯩꯉꯣꯟꯗ ꯂꯣꯏꯅꯧ ꯍꯥꯏꯗꯨꯅ ꯄꯤꯔꯛꯄꯅꯤ꯫ ꯃꯁꯤꯒꯤ ꯃꯔꯝꯗ ꯑꯩ ꯊꯣꯏꯗꯣꯛꯅ ꯈꯪꯗꯦ, ꯅꯪ ꯌꯥꯝꯅ ꯁꯥꯎꯕ ꯃꯥꯜꯂꯦ, ꯐꯣꯟ ꯊꯝꯂꯒꯦ ꯍꯥꯏꯔꯒ ꯕꯣꯕꯣꯏꯅ ꯐꯣꯟ ꯊꯝꯒꯦ ꯇꯧꯏ꯫ ꯃꯦꯝꯆꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ, ꯉꯥꯏꯈꯣ, ꯐꯣꯟ ꯊꯝꯒꯤꯅꯣ, ꯅꯨꯄꯥ ꯑꯣꯏꯔꯗꯤ ꯅꯨꯄꯥ ꯃꯥꯅ ꯋꯥ ꯉꯥꯡꯉꯨ, ꯀꯔꯤꯒꯤ ꯅꯪ ꯑꯩꯕꯨ ꯀꯤꯔꯤꯕꯅꯣ? ꯀꯤꯒꯅꯨ, ꯅꯨꯄꯤꯅꯤ ꯑꯩꯁꯦ, ꯌꯥꯝꯅ ꯇꯝꯊꯤꯕꯤ ꯁꯥꯊꯤꯕꯤ ꯅꯨꯄꯤ ꯅꯠꯇꯦ꯫ ꯃꯦꯝꯆꯥꯗꯣ ꯅꯤꯡꯊꯦꯝꯅ ꯍꯥꯏꯔꯛꯄ ꯇꯝꯂꯛꯄ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯇꯥꯕꯗꯒꯤꯗꯤ ꯃꯦꯝꯆꯥꯒꯤ ꯋꯥꯈꯜꯗꯁꯨ ꯀꯔꯤꯒꯨꯝꯕ ꯈꯔꯗꯪ ꯈꯜꯂꯛꯏ꯫ ꯃꯍꯥꯛꯅ ꯕꯣꯕꯣꯏꯗ ꯑꯃꯨꯛ ꯍꯥꯏ, ꯃꯥꯅ ꯍꯥꯏꯔꯤꯕ ꯇꯝꯂꯤꯕꯁꯤꯡꯗꯣ ꯂꯣꯏꯅ ꯆꯨꯝꯃꯦ, ꯅꯪꯒ ꯑꯩꯒ ꯂꯣꯏꯅꯗꯣꯏꯅꯦ, ꯅꯪꯒ ꯑꯩꯒ ꯈꯪꯅꯗꯣꯏꯅꯦ, ꯅꯪ ꯀꯔꯤ ꯈꯟꯕꯒꯦ ꯍꯥꯏꯗꯨꯅ ꯃꯦꯝꯆꯥꯗꯣ ꯆꯦꯂꯦꯟꯖ ꯑꯃꯒ ꯂꯣꯏꯅꯅ ꯕꯣꯕꯣꯏꯗ ꯍꯪꯂꯛꯈꯤ꯫ ꯕꯣꯕꯣꯏꯗꯣ ꯋꯥ ꯑꯃꯇ ꯉꯥꯡꯕ ꯉꯝꯗꯅ ꯄꯥꯈꯠꯄ ꯀꯤꯕ ꯀꯌꯥꯗꯨꯅ ꯍꯣꯔꯦꯟ ꯀꯣꯟꯅ ꯑꯩ ꯍꯥꯏꯔꯛꯂꯒꯦ ꯍꯥꯏꯔꯒ ꯐꯣꯟ ꯊꯝꯈꯤ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯃꯇꯨꯡꯗꯒꯤ ꯃꯦꯝꯆꯥꯒ ꯕꯣꯕꯣꯏꯒ ꯃꯦꯁꯦꯖ ꯀꯌꯥ ꯊꯥꯅꯩ, ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯩ꯫ ꯅꯤꯡꯊꯦꯝꯒ ꯃꯦꯝꯆꯥꯒꯗꯤ ꯐꯣꯟ ꯇꯧꯅꯈꯤꯗ꯭ꯔꯦ, ꯋꯥꯔꯤ ꯁꯥꯟꯅꯈꯤꯗ꯭ꯔꯦ꯫ ꯃꯦꯝꯆꯥꯅ ꯍꯥꯟꯅꯅ ꯃꯦꯁꯦꯖ ꯊꯥꯈꯤꯕ, ꯐꯣꯟ ꯇꯧꯈꯤꯕ ꯀꯌꯥ ꯂꯩꯔꯕꯁꯨ ꯅꯤꯡꯊꯦꯝꯅ ꯊꯧꯁꯥ ꯋꯥꯁꯥꯗꯕ꯫ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯃꯍꯥꯛꯅ ꯃꯃꯥꯟꯅꯕꯗ ꯃꯥꯒꯤ ꯅꯝꯕꯔ ꯄꯤꯔꯒ ꯈꯪꯅꯧ ꯍꯥꯏꯗꯨꯅ ꯁꯟꯗꯣꯛꯂꯝꯕ ꯀꯌꯥ ꯑꯗꯨꯅ ꯃꯍꯥꯛ ꯅꯤꯡꯊꯦꯝꯕꯨ ꯆꯦꯂꯦꯟꯖ ꯑꯃꯒ ꯂꯣꯏꯅꯅ ꯕꯣꯕꯣꯏꯒ ꯈꯪꯅꯒꯦ ꯍꯥꯏꯗꯨꯅ ꯆꯞ ꯌꯨꯡꯅ ꯂꯦꯞꯈꯤ꯫ ꯕꯣꯕꯣꯏꯒꯤ ꯋꯥ ꯉꯥꯡꯕ ꯉꯝꯖꯗꯕ, ꯃꯤ ꯀꯤꯖꯕ, ꯃꯍꯥꯛꯀꯤ ꯏꯪ ꯇꯞꯄ ꯃꯇꯧ ꯀꯌꯥ ꯑꯗꯨꯗ ꯃꯦꯝꯆꯥ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯕꯣꯕꯣꯏꯕꯨ ꯅꯨꯡꯁꯤꯕ ꯍꯦꯜꯂꯛꯈꯤ꯫ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯃꯦꯝꯆꯥꯅ ꯕꯣꯕꯣꯏꯗ ꯌꯥꯝꯅ ꯇꯣꯏꯅ ꯍꯪꯉꯤ, ꯃꯇꯝꯁꯤꯒꯤ ꯅꯨꯄꯥꯁꯤꯡꯗꯤ ꯅꯨꯄꯤꯒ ꯃꯔꯨꯞ ꯑꯣꯏꯕ, ꯂꯣꯏꯅꯕ ꯇꯤꯟꯅꯕ ꯃꯇꯝꯗ ꯅꯨꯄꯤꯗꯨꯒꯤ ꯐꯣꯇꯣ ꯍꯥꯟꯅ ꯌꯦꯡꯕꯅꯤ, ꯅꯪꯗꯤ ꯐꯣꯇꯣ ꯌꯦꯡꯅꯤꯡꯗ꯭ꯔꯥ? ꯀꯔꯤꯒꯨꯝꯕ ꯅꯪꯒ ꯑꯩꯒ ꯂꯣꯏꯅꯔꯤꯕ ꯇꯤꯟꯅꯔꯤꯕꯁꯦ, ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯁꯛ ꯊꯤꯔꯝꯂꯕꯗꯤ ꯅꯪ ꯑꯩꯒ ꯇꯤꯟꯅꯅꯤꯡꯒꯗ꯭ꯔꯥ, ꯂꯣꯏꯅꯅꯤꯡꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯕꯣꯕꯣꯏꯗ ꯍꯪꯉꯤ꯫ ꯕꯣꯕꯣꯏꯅ ꯐꯖꯅ ꯈꯨꯝꯂꯛꯈꯤ, ꯁꯛ ꯊꯤꯕ ꯐꯖꯕ ꯊꯣꯏꯗꯣꯛꯅ ꯑꯩꯉꯣꯟꯗ ꯈꯟꯗꯦ, ꯃꯔꯨꯞ ꯑꯣꯏꯕ ꯅꯨꯡꯉꯥꯏꯕ, ꯄꯨꯛꯆꯦꯜ ꯁꯦꯡꯕ, ꯊꯃꯣꯏ ꯁꯦꯡꯕꯗꯨꯅꯤ ꯑꯩꯅ ꯄꯥꯝꯖꯔꯤꯕ꯫ ꯃꯦꯝꯆꯥꯅ ꯑꯃꯨꯛ ꯍꯪꯉꯤ, ꯅꯪ ꯑꯩꯒꯤ ꯐꯣꯇꯣ ꯌꯦꯡꯅꯤꯡꯗꯕ꯭ꯔꯥ? ꯕꯣꯕꯣꯏꯅ ꯍꯥꯏꯔꯛꯈꯤ, ꯐꯣꯇꯣ ꯌꯦꯡꯅꯤꯡꯗꯦ, ꯅꯣꯡꯃ ꯅꯪꯒ ꯑꯩꯒ ꯁꯛ ꯈꯪꯅꯁꯤ, ꯅꯨꯃꯤꯠꯇꯨꯗ ꯑꯣꯏꯅ ꯅꯪꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨ ꯌꯦꯡꯖꯒꯦ, ꯐꯣꯇꯣꯗꯤ ꯌꯦꯡꯅꯤꯡꯗꯦꯗ ꯍꯥꯏꯗꯨꯅ ꯕꯣꯕꯣꯏꯅ ꯈꯨꯝꯂꯛꯄ ꯄꯥꯎꯈꯨꯝ ꯑꯗꯣ ꯃꯦꯝꯆꯥꯒꯤ ꯊꯃꯣꯏꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯄꯦꯟꯖꯕꯅꯤ꯫ ꯃꯦꯝꯆꯥꯅ ꯑꯃꯨꯛꯀ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯐꯣꯇꯣ ꯌꯦꯡꯗ꯭ꯔꯕꯁꯨ ꯁꯛ ꯎꯅꯕ ꯅꯨꯃꯤꯠꯇ ꯅꯪꯅ ꯑꯩꯒꯤ ꯁꯛ ꯎꯔꯅꯤ, ꯅꯨꯃꯤꯠꯇꯨꯒꯤ ꯃꯇꯨꯡꯗꯒꯤ ꯅꯪ ꯑꯩꯉꯣꯟꯗ ꯃꯦꯁꯦꯖ ꯊꯥꯅꯤꯡꯂꯛꯇꯕ, ꯐꯣꯟ ꯇꯧꯅꯤꯡꯂꯛꯇꯕ ꯌꯥꯏ꯫ ꯕꯣꯕꯣꯏꯅ ꯍꯥꯏꯔꯛꯈꯤ, ꯅꯪꯒꯤ ꯁꯛꯀꯤ ꯈꯜꯂꯒ ꯅꯪꯒ ꯂꯣꯏꯅꯅꯤꯡꯕ, ꯇꯤꯟꯅꯅꯤꯡꯕ ꯅꯠꯇꯦ, ꯊꯃꯣꯏꯗ ꯁꯦꯡꯕꯤꯌꯨ, ꯅꯪꯒ ꯑꯩꯒ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯣꯏꯅꯁꯤ, ꯄꯨꯟꯁꯤ ꯆꯨꯞꯄ ꯇꯤꯟꯅꯁꯤ, ꯁꯛꯀꯤꯗꯃꯛ ꯅꯪꯒ ꯑꯩꯒ ꯂꯣꯏꯅꯈꯤꯕ, ꯇꯤꯟꯅꯈꯤꯕ ꯑꯩ ꯄꯥꯝꯗꯦ, ꯅꯪꯒꯤ ꯑꯁꯦꯡꯕ ꯊꯃꯣꯏ, ꯅꯪꯒꯤ ꯄꯨꯛꯆꯦꯜ ꯆꯥꯎꯕꯗꯨꯅꯤ ꯑꯩꯅ ꯄꯥꯝꯖꯔꯤꯕ꯫ ꯃꯇꯧ ꯑꯁꯨꯝꯅ ꯕꯣꯕꯣꯏꯒꯤ ꯊꯃꯣꯏ ꯁꯦꯡꯂꯕ ꯄꯥꯎꯈꯨꯝ ꯀꯌꯥ ꯑꯁꯤꯗ ꯃꯦꯝꯆꯥ ꯊꯣꯏꯅ ꯍꯦꯟꯅ ꯄꯦꯟꯖꯩ,
ꯅꯨꯡꯁꯨ ꯅꯨꯡꯁꯤꯖꯩ ꯑꯁꯨꯝꯅ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯔꯛꯄ ꯇꯧꯕꯁꯤꯅ ꯃꯈꯣꯏ ꯑꯅꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯅꯨꯡꯁꯤꯅꯕꯒꯤ ꯋꯥꯔꯤꯔꯣꯝꯗ ꯃꯥꯏ ꯂꯩꯁꯤꯜꯂꯛꯄ ꯍꯧꯔꯛꯈꯤ ꯅꯣꯡꯃꯗꯤ ꯃꯈꯣꯏ ꯑꯅꯤ ꯃꯇꯝ ꯊꯥꯅꯔꯦ ꯁꯛ ꯈꯪꯅꯁꯤ ꯍꯥꯏꯗꯨꯅ ꯁꯛ ꯈꯪꯅꯕ ꯅꯨꯃꯤꯠꯇꯨꯗ ꯃꯦꯝꯆꯥꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝ ꯕꯣꯕꯣꯏꯅ ꯎꯕ ꯐꯪꯈꯤ ꯃꯦꯝꯆꯥ ꯃꯁꯛ ꯊꯤꯕꯤ ꯅꯨꯄꯤ ꯅꯠꯇꯦ ꯃꯍꯥꯛ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯌꯦꯡꯕꯗ ꯃꯤꯐꯝ ꯍꯣꯡꯕ ꯅꯥꯏꯗꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯑꯣꯏꯕꯗ ꯃꯉꯣꯟꯗ ꯑꯋꯥꯠꯄ ꯂꯩꯇꯕ ꯅꯨꯄꯤꯅꯤ ꯕꯣꯕꯣꯏ ꯃꯦꯝꯆꯥꯒꯤ ꯐꯖꯔꯕ ꯃꯥꯏꯊꯣꯡ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯑꯃꯨꯛꯀ ꯍꯦꯟꯅꯁꯨ ꯉꯥꯎꯍꯜꯂꯤ ꯕꯣꯕꯣꯏꯅ ꯇꯞꯅ ꯍꯥꯏꯔꯛꯈꯤ ꯁꯛ ꯑꯗꯨ ꯌꯥꯝꯅ ꯐꯖꯈ꯭ꯔꯕ ꯌꯦꯡꯕꯒꯤ ꯄꯦꯟꯕ ꯅꯥꯏꯗꯕ ꯅꯪꯅ ꯀꯔꯤꯒꯤ ꯑꯩꯉꯣꯟꯗ ꯐꯣꯟꯗ ꯁꯛ ꯊꯤ ꯍꯥꯏꯗꯨꯅ ꯁꯥꯟꯅꯔꯤꯕꯅꯣ ꯃꯦꯝꯆꯥꯅ ꯍꯥꯏ ꯃꯁꯤꯒꯤ ꯋꯥꯔꯤ ꯌꯥꯝꯅ ꯂꯩ ꯀꯣꯟꯅ ꯑꯩ ꯅꯪꯉꯣꯟꯗ ꯍꯥꯏꯒꯦ ꯕꯣꯕꯣꯏꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ ꯅꯪꯗꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯗ ꯅꯪꯉꯣꯟꯗ ꯑꯋꯥꯠꯄ ꯀꯩꯁꯨꯝ ꯂꯩꯇꯦ ꯅꯪꯒ ꯑꯩꯒ ꯂꯣꯏꯅꯕ ꯅꯪꯒ ꯑꯩꯒ ꯈꯪꯅꯕ ꯇꯤꯟꯅꯕꯁꯦ ꯍꯌꯦꯡ ꯃꯇꯝ ꯑꯃꯗ ꯁꯣꯏꯗꯅ ꯑꯩ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯍꯧꯒꯗꯕ ꯃꯥꯜꯂꯤ ꯍꯥꯏꯗꯨꯅ ꯕꯣꯕꯣꯏꯅ ꯌꯥꯝꯅ ꯄꯥꯈꯠꯅ ꯉꯥꯡꯂꯛꯄ ꯋꯥ ꯑꯗꯣ ꯃꯦꯝꯆꯥꯅ ꯍꯥꯏꯔꯛꯈꯤ ꯅꯍꯥꯛ ꯅꯨꯄꯥ ꯅꯠꯇ꯭ꯔꯥ ꯅꯨꯄꯥ ꯑꯣꯏꯔꯕꯗꯤ ꯅꯨꯄꯥ ꯑꯃ ꯑꯣꯏꯕꯒꯤ ꯋꯥ ꯉꯥꯡꯉꯨ ꯅꯪꯅ ꯑꯩꯕꯨ ꯁꯦꯟꯅꯒꯗꯕꯅꯤ ꯅꯪꯅ ꯑꯩꯕꯨ ꯉꯥꯛꯀꯗꯕꯅꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯂꯥꯛꯄ ꯈꯨꯗꯣꯡꯊꯤꯕ ꯈꯨꯗꯤꯡꯃꯛ ꯅꯪꯅ ꯃꯥꯌꯣꯛ ꯌꯥꯕ ꯉꯝꯒꯗꯕꯅꯤ ꯃꯁꯤꯅꯤ ꯑꯩꯅ ꯄꯥꯝꯕ ꯅꯨꯄꯥ ꯑꯃ ꯑꯣꯏꯔꯕꯗꯤ ꯅꯨꯄꯥ ꯊꯣꯛꯅ ꯂꯩꯍꯟꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯃꯦꯝꯆꯥꯅ ꯕꯣꯕꯣꯏꯗ ꯊꯧꯅꯥ ꯀꯌꯥ ꯄꯤꯕꯤꯈꯤ ꯅꯨꯃꯤꯠ ꯑꯗꯨꯃ ꯑꯗꯨꯝ ꯍꯧꯈ꯭ꯔꯦ ꯅꯣꯡꯃꯗꯤ ꯕꯣꯕꯣꯏꯅ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯅꯤꯡꯊꯦꯝꯗ ꯐꯣꯟ ꯇꯧꯏ ꯅꯤꯡꯊꯦꯝꯗꯣ ꯐꯣꯟ ꯁꯨꯛꯄꯥꯏ ꯄꯥꯏꯈꯠꯂꯛꯇꯦ ꯃꯍꯥꯛꯅ ꯐꯣꯟ ꯄꯥꯏꯗ꯭ꯔꯤꯕꯗꯣ ꯕꯣꯕꯣꯏꯅ ꯅꯨꯄꯤꯗꯨꯒ ꯃꯁꯛ ꯈꯪꯅꯔꯝꯂꯅꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯀꯤꯗꯨꯅ ꯄꯥꯈꯠꯇꯨꯅ ꯄꯥꯏꯗꯕꯅꯤ ꯃꯉꯣꯟꯗ ꯆꯩꯔꯛꯀꯗ꯭ꯔꯥ ꯉꯥꯡꯂꯛꯀꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯇꯣꯏꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯧꯔꯛꯄꯗꯒꯤ ꯅꯤꯡꯊꯦꯝꯗꯣ ꯐꯣꯟ ꯄꯥꯏꯈꯠꯂꯦ ꯐꯣꯟ ꯍꯦꯛ ꯄꯥꯏꯈꯠꯄꯒ ꯕꯣꯕꯣꯏꯅ ꯍꯥꯏꯔꯛꯈꯤ ꯃꯔꯨꯞ ꯅꯤꯡꯊꯦꯝ ꯅꯪꯅ ꯄꯤꯔꯛꯄ ꯅꯝꯕꯔ ꯑꯗꯣ ꯉꯁꯤꯗꯤ ꯃꯥꯒ ꯑꯩꯒ ꯈꯪꯅꯔꯦ ꯃꯁꯛꯁꯨ ꯎꯅꯔꯦ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯩ ꯅꯣꯡꯃ ꯅꯪꯒ ꯑꯩꯒ ꯀꯩꯅꯣꯝ ꯆꯥꯃꯤꯟꯅꯁꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯇꯧꯔꯛꯈꯤ ꯅꯤꯡꯊꯦꯝꯗꯣ ꯅꯣꯛꯅꯤꯡꯕ ꯑꯃ ꯐꯥꯎꯈꯤ ꯃꯥꯅ ꯍꯥꯏꯈꯤ ꯐꯖꯕꯅꯤ ꯐꯖꯕꯅꯤ ꯐꯖꯅ ꯂꯣꯏꯅꯧ ꯐꯔꯦꯅꯦ ꯑꯗꯨ ꯅꯣꯡꯃꯇ ꯅꯪꯒꯤ ꯅꯨꯄꯤꯗꯣ ꯋꯥꯔꯤ ꯁꯥꯟꯅꯕ ꯎꯅꯕꯗ ꯅꯣꯡꯃꯇ ꯑꯩꯁꯨ ꯄꯨꯕꯤꯌꯨꯗꯅ ꯕꯣꯕꯣꯏꯅ ꯍꯥꯏꯔꯛꯈꯤ ꯌꯥꯏꯌꯦ ꯅꯣꯡꯃ ꯆꯠꯃꯤꯟꯅꯁꯦ ꯃꯇꯧ ꯑꯁꯨꯝꯅ ꯃꯇꯝ ꯊꯥꯅꯔꯒ ꯅꯣꯡꯃ ꯕꯣꯕꯣꯏꯅ ꯃꯦꯝꯆꯥ ꯎꯅꯕ ꯆꯠꯄꯗ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯅꯤꯡꯊꯦꯝꯁꯨ ꯄꯨꯈꯤ ꯃꯦꯝꯆꯥꯒ ꯊꯥꯅꯈꯤꯕ ꯃꯐꯝ ꯑꯗꯨꯗ ꯕꯣꯕꯣꯏ ꯑꯃꯗꯤ ꯅꯤꯡꯊꯦꯝ ꯉꯥꯏꯗꯨꯅ ꯂꯩꯔꯤ ꯅꯤꯡꯊꯦꯝꯅ ꯕꯣꯕꯣꯏꯗ ꯍꯥꯏ ꯍꯣꯔꯦꯟ ꯃꯦꯝꯆꯥꯒꯤ ꯃꯃꯥꯡꯗ ꯅꯪ ꯑꯩꯒꯤ ꯃꯤꯡꯁꯤ ꯀꯧꯔꯛꯀꯅꯨꯀꯣ ꯃꯥꯒ ꯑꯩꯒ ꯇꯤꯟꯅꯈꯤꯕ ꯍꯥꯏꯕꯗꯤ ꯃꯥꯒ ꯑꯩꯒ ꯁꯛ ꯈꯪꯅꯈꯤꯕ ꯂꯩꯇꯦ ꯅꯪꯅ ꯑꯩꯒꯤ ꯃꯤꯡ ꯄꯜꯂꯛꯂꯕꯗꯤ ꯁꯣꯏꯔꯦ ꯍꯥꯏꯗꯨꯅ ꯕꯣꯕꯣꯏꯗ ꯐꯖꯅ ꯍꯥꯏꯈꯤ ꯕꯣꯕꯣꯏꯅꯁꯨ ꯍꯥꯏꯈꯤ ꯉꯥꯛꯇꯪ ꯂꯩꯔꯒꯗꯤ ꯃꯦꯝꯆꯥ ꯂꯥꯛꯑꯦ ꯃꯦꯝꯆꯥꯒꯤ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯌꯦꯡꯕꯒꯤ ꯄꯦꯟꯕ ꯅꯥꯏꯗꯕ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯗ ꯃꯉꯣꯟꯗ ꯑꯋꯥꯠ ꯑꯄꯥ ꯂꯩꯇꯕ ꯃꯇꯧ ꯑꯗꯣ ꯅꯤꯡꯊꯦꯝ ꯄꯨꯡꯉꯥꯎ ꯉꯥꯎꯈꯤ ꯄꯨꯡꯉꯛ ꯉꯛꯈꯤ ꯃꯍꯥꯛꯅ ꯃꯃꯥꯟꯅꯕ ꯕꯣꯕꯣꯏꯗ ꯇꯞꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯃꯇꯥꯎ ꯃꯦꯝꯆꯥ ꯍꯥꯏꯁꯦ ꯑꯁꯤꯔꯣ ꯕꯣꯕꯣꯏꯅ ꯑꯃꯨꯛ ꯈꯨꯝꯂꯛꯈꯤ ꯃꯥꯅꯦ ꯅꯪ ꯑꯃꯨꯛꯇ ꯎꯅꯈꯤꯗ꯭ꯔꯤꯕꯣ ꯅꯤꯡꯊꯦꯝꯗꯣ ꯋꯥ ꯊꯩꯗꯣꯛꯂꯒ ꯑꯃꯨꯛ ꯈꯨꯝꯂꯛꯑꯦ ꯍꯥꯟꯅꯕꯨꯗꯤ ꯊꯦꯡꯅꯈ꯭ꯔꯦꯗ ꯃꯁꯛ ꯌꯥꯝꯅ ꯆꯦꯟꯖ ꯇꯧꯔꯝꯃꯦ ꯌꯥꯝꯅ ꯐꯖꯔꯝꯃꯦ ꯍꯥꯏꯗꯨꯅ ꯅꯤꯡꯊꯦꯝꯗꯣ ꯇꯨꯃꯤꯟ ꯃꯥꯏ ꯂꯩꯊꯣꯛꯈꯤ ꯃꯦꯝꯆꯥꯁꯨ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯈꯤ ꯃꯦꯝꯆꯥꯅ ꯕꯣꯕꯣꯏꯗ ꯍꯥꯏꯈꯤ ꯀꯌꯥꯝ ꯀꯨꯏꯔꯦ ꯂꯥꯛꯄ ꯁꯥꯎꯅꯨꯀꯣ ꯊꯕꯛ ꯈꯔ ꯇꯧꯔꯝꯕꯗꯒꯤ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯃꯥꯗꯤ ꯅꯪꯒꯤ ꯅꯃꯥꯟꯅꯕ꯭ꯔꯥ ꯃꯃꯤꯡ ꯀꯔꯤ ꯀꯧꯏ ꯍꯥꯏꯗꯨꯅ ꯃꯦꯝꯆꯥꯅ ꯍꯪꯂꯛꯈꯤ ꯕꯣꯕꯣꯏꯗꯣ ꯇꯥꯛꯊꯣꯛꯀꯅꯨ ꯍꯥꯏꯔꯝꯕ ꯋꯥꯍꯩ ꯑꯗꯣ ꯀꯥꯎꯊꯣꯛꯈꯤꯗꯨꯅ ꯃꯥ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯅꯦ ꯃꯥꯒꯤ ꯃꯃꯤꯡ ꯅꯤꯡꯊꯦꯝ ꯀꯧꯏ ꯍꯥꯏꯔꯛꯈꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯃꯦꯝꯆꯥ ꯅꯤꯡꯊꯦꯝꯅ ꯃꯨꯟꯅ ꯌꯦꯡꯈꯤ ꯅꯤꯡꯊꯦꯝꯅꯁꯨ ꯃꯦꯝꯆꯥꯗ ꯃꯨꯟꯅ ꯌꯦꯡꯈꯤ ꯉꯁꯤꯒꯤ ꯁꯛꯇꯝ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯅꯤꯁꯨꯕ ꯁꯔꯨꯛ ꯑꯁꯤꯕꯨ ꯇꯥꯕꯤꯔꯒ ꯃꯊꯪꯒꯤ ꯑꯍꯨꯝꯁꯨꯕ ꯁꯔꯨꯛꯇ ꯀꯔꯤ ꯑꯣꯏꯔꯛꯄ ꯌꯥꯕꯒꯦ ꯍꯥꯏꯕꯗꯣ ꯃꯌꯥꯝꯅ ꯒꯦꯁ ꯇꯧꯕꯤꯔꯛꯎ ꯀꯃꯦꯟꯁꯨ ꯇꯧꯕꯤꯔꯝꯃꯨ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯄꯟꯊꯧ ꯂꯤꯛꯂꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ